ꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯅꯧꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ, ꯋꯥꯔꯤ ꯃꯃꯤꯡꯅ ꯂꯥꯏꯅ ꯄꯨꯈ꯭ꯔꯕꯤ ꯏꯃꯣꯝ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯈꯨꯜ ꯂꯩꯀꯥꯏ ꯑꯃꯒꯤ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯆꯕꯤ ꯏꯃꯣꯝ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯃꯣꯝ ꯌꯥꯝꯅ ꯋꯥꯕ ꯂꯥꯏꯔꯕ ꯏꯃꯨꯡ ꯑꯃꯗ ꯄꯣꯛꯆꯔꯒꯁꯨ ꯏꯃꯣꯝꯒꯤ ꯃꯥꯏꯊꯣꯡꯗꯤ ꯋꯥꯠꯇ ꯄꯥꯗꯕꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ ꯍꯥꯏꯕꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯑꯣꯏꯔꯝꯃꯤ꯫ ꯏꯃꯣꯝꯒꯤ ꯐꯖꯔꯕ ꯃꯥꯏꯊꯣꯡꯗꯨ ꯃꯇꯝ ꯄꯨꯝꯕꯗ ꯃꯃꯣꯟꯇ ꯅꯣꯛꯇꯨꯅ ꯂꯩꯒꯜꯂꯤ꯫ ꯁꯥꯎꯁꯨ ꯁꯥꯎꯒꯜꯂꯝꯗꯦ, ꯑꯗꯨꯅ ꯏꯃꯣꯝꯕꯨ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯅ ꯌꯥꯝꯅ ꯅꯨꯡꯁꯤꯔꯝꯃꯤ꯫ ꯏꯃꯣꯝ, ꯆꯥꯛꯇꯣ ꯏꯃꯥ ꯊꯣꯡꯉꯒꯦꯅꯦ, ꯏꯆꯥ ꯄꯣꯊꯥꯖꯔꯨꯔꯣꯅꯦ꯫ ꯃꯆꯥꯅꯨꯄꯥ ꯅꯅꯥꯎꯅ, ꯏꯃꯥ, ꯑꯩ ꯊꯣꯡꯕꯤꯌꯨꯔ ꯆꯥꯛꯇꯣ, ꯏꯃꯥꯒꯤ ꯆꯦꯒ ꯄꯣꯊꯥꯎ꯫ ꯏꯃꯣꯝꯗꯨ ꯅꯣꯛꯂꯛꯏ꯫ ꯃꯃꯥꯅ ꯃꯈꯥ ꯇꯥꯔꯛꯏ, ꯅꯪꯅ ꯊꯣꯡꯂꯗꯤ ꯆꯥꯕ ꯌꯥꯔꯅꯤ꯫ ꯑꯌꯨꯛꯇꯒꯤ ꯂꯧ ꯈꯥꯎꯔꯨꯔꯒ ꯆꯥꯕꯃꯨꯛ ꯌꯥꯗ꯭ꯔꯗꯤ ꯅꯆꯦꯁꯤꯗꯤ ꯂꯣꯏꯔꯅꯤ ꯏꯕꯨꯡꯉꯣ꯫ ꯍꯩꯕꯩꯗꯤ ꯑꯩ ꯁꯣꯏꯗ, ꯑꯩꯅ ꯍꯥꯎꯅ ꯊꯣꯡꯕꯤꯗꯕꯩ ꯋꯥꯅꯤ꯫ ꯍꯦꯛ ꯑꯩꯅ ꯊꯣꯡꯕꯁꯦ ꯌꯥꯝ ꯍꯥꯎꯋꯦ ꯍꯦꯛ ꯈꯪꯈꯤꯕꯗꯕ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯁꯨꯝ ꯊꯣꯡ ꯍꯥꯏꯔꯛꯀꯗꯕꯗꯣ ꯑꯗꯨꯒꯤ ꯇꯟꯕꯒꯤ꯫ ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ, ꯅꯄꯥ ꯍꯜꯂꯛꯄ ꯃꯇꯝ ꯌꯧꯔꯦ, ꯃꯅꯤꯡꯗꯒꯤ ꯏꯁꯤꯡ ꯈꯔ ꯂꯧꯁꯤꯜꯂꯛꯎ, ꯏꯃꯥ ꯅꯣꯏ ꯄꯥꯕꯒꯤ ꯏꯔꯨꯖꯅꯕ ꯏꯁꯤꯡ ꯂꯨꯝꯒꯦ꯫ ꯏꯃꯣꯝꯅ, ꯏꯃꯥ ꯅꯁꯥꯗꯨ ꯉꯝꯗ꯭ꯔꯗꯤ ꯑꯩ ꯑꯗꯨꯝ ꯇꯧꯔꯒꯦ, ꯊꯝꯃꯣ, ꯏꯃꯥ ꯄꯣꯊꯥꯔꯨꯔꯣꯆꯣ, ꯆꯠꯂꯣ꯫ ꯉꯝꯃꯤꯗ ꯉꯝꯃꯤꯗ, ꯑꯗꯨ ꯅꯪꯕꯨ ꯍꯌꯦꯡꯁꯨ ꯆꯠꯇꯣꯏꯔꯣ ꯂꯧ ꯈꯥꯎꯕꯗꯨꯕꯣ? ꯍꯣꯏ ꯏꯃꯥ, ꯆꯠꯇꯣꯏꯅꯤ꯫ ꯅꯅꯥꯎꯅ, ꯏꯆꯦꯃ, ꯇꯞꯅ ꯊꯝꯕ ꯌꯥꯗ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪꯕꯣ? ꯇꯞꯅꯅꯦ ꯊꯝꯃꯤꯗꯣ ꯏꯃꯥ, ꯑꯩꯅ ꯏꯁꯥ ꯈꯔ ꯀꯟꯕꯁꯤꯗ ꯀꯟꯅ ꯊꯝꯕ ꯃꯥꯟꯕꯩ ꯋꯥꯅꯤ꯫ ꯏꯃꯣꯝꯅ, ꯏꯅꯥꯎꯗꯤ ꯅꯁꯥ ꯌꯥꯝꯅ ꯀꯟꯕꯅꯤꯅ꯫ ꯃꯃꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯜꯂꯤ ꯀꯜꯂꯤ, ꯃꯁꯥꯁꯤꯗꯤ ꯁꯔꯨ ꯉꯥꯛꯇ ꯉꯥꯏꯔꯦ꯫ ꯏꯁ, ꯁꯤꯗꯤ ꯅꯣꯏꯅ ꯆꯔꯥ ꯇꯣꯏꯅ ꯍꯦꯜꯍꯜꯂꯒ꯫ ꯃꯃꯥ ꯃꯆꯥ ꯃꯣꯏ ꯑꯍꯨꯝ ꯃꯤꯀꯨꯞ ꯈꯔ ꯇꯨꯃꯤꯟ ꯂꯩ꯫ ꯃꯃꯥꯒ ꯏꯃꯣꯝꯒ ꯃꯄꯤ ꯇꯥꯗꯨꯅ ꯀꯞꯂꯛꯏ꯫ ꯅꯅꯥꯎ ꯋꯥ ꯍꯥꯏꯕ ꯁꯣꯏꯈ꯭ꯔꯕ ꯃꯥꯜꯂꯦ ꯈꯟꯅ ꯃꯃꯥꯒ ꯃꯆꯦꯒꯕꯨ ꯐꯥꯒꯤ ꯇꯧꯗꯨꯅ ꯊꯦꯝꯅꯕꯨ ꯍꯣꯠꯅꯩ꯫ ꯃꯄꯥꯁꯨ ꯊꯕꯛ ꯍꯜꯂꯛꯂꯦ꯫ ꯏꯃꯣꯝꯅ ꯆꯥꯛ ꯂꯣꯏꯁꯤꯟꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯉꯁꯤꯗꯤ ꯏꯃꯣꯝꯁꯨ ꯃꯃꯥꯁꯨ ꯃꯧꯄ꯭ꯋꯥ ꯅꯅꯥꯎꯁꯨ ꯃꯕꯨꯛꯅꯤꯡ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯔꯝꯃꯤ ꯆꯥꯛ ꯇꯣꯛꯇꯨꯅ꯫ ꯅꯣꯡꯉꯥꯟꯕꯒꯤ ꯑꯌꯨꯛꯀꯤ ꯆꯥꯉꯟ ꯆꯥꯗꯨꯅ ꯏꯃꯣꯝ ꯂꯧꯕꯨꯛꯇ ꯆꯠꯅꯕ ꯂꯣꯏꯁꯤꯜꯂꯤ꯫ ꯃꯄꯥꯟꯗ ꯏꯃꯣꯝ ꯍꯧꯕ ꯃꯧ ꯈꯔꯁꯨ ꯈꯨꯠꯇ ꯊꯥꯡꯒꯣꯜ ꯄꯥꯏꯗꯨꯅ ꯆꯪꯉꯛꯂꯤ꯫ ꯃꯧ ꯑꯃꯅ, ꯏꯃꯣꯝ, ꯏꯃꯣꯝ, ꯂꯣꯏꯁꯤꯟꯗ꯭ꯔꯤꯕꯣ ꯅꯪꯕꯣ? ꯏꯃꯣꯝꯒꯤ ꯃꯃꯥꯅ ꯈꯨꯝꯂꯛꯏ, ꯂꯣꯏꯁꯤꯜꯂꯕꯅꯤ ꯂꯣꯏꯁꯤꯜꯂꯕꯅꯤ, ꯅꯣꯏꯕꯨ ꯉꯁꯤꯅ ꯀꯅꯥꯒꯤ ꯂꯧꯐꯝꯗꯅꯣ ꯈꯥꯎꯔꯗꯧꯔꯤꯕꯁꯤꯕꯣ? ꯇꯥꯃꯅꯤ ꯍꯣꯏꯒꯤ ꯂꯧꯐꯝꯗꯅꯤ ꯏꯃꯥ꯫ ꯑꯗꯨ ꯏꯃꯥ, ꯏꯃꯣꯝꯗꯤ ꯈꯥꯎꯕ ꯌꯥꯎꯍꯜꯂꯣꯏꯗ? ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ? ꯌꯥꯎꯍꯜꯂꯨꯅꯦ, ꯃꯥꯅ ꯌꯥꯎꯔꯒ ꯏꯃꯨꯡ ꯃꯅꯨꯡ ꯃꯥꯅ ꯄꯨꯔꯤꯕꯅꯤ꯫ ꯏꯃꯥ, ꯑꯩꯈꯣꯏꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯑꯋꯥꯃꯟ ꯄꯤꯗꯣꯏꯅꯦ ꯂꯧ ꯈꯥꯎꯕ ꯌꯥꯎꯗ꯭ꯔꯁꯨ꯫ ꯀꯔꯤꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯗꯨꯗꯤ ꯀꯃꯥꯏꯅꯅꯣ ꯏꯕꯦꯝꯃ? ꯑꯩꯈꯣꯏꯅ ꯏꯃꯣꯝ ꯄꯨꯔꯤꯁꯤꯗꯤ ꯏꯃꯣꯝꯒꯤ ꯃꯁꯛꯁꯤ ꯎꯔꯒ ꯑꯋꯥꯕ ꯐꯅꯕ ꯄꯨꯔꯤꯅꯤ꯫ ꯑꯗꯨ ꯏꯃꯥ, ꯏꯃꯣꯝꯅ ꯏꯁꯩꯒ ꯁꯛꯂꯛꯄꯁꯦ ꯋꯥꯕꯒꯁꯦ ꯁ꯭ꯋꯥꯏ ꯃꯥꯡꯈꯤ꯫ ꯑꯗꯨꯅ ꯏꯃꯣꯝꯗ ꯑꯩꯈꯣꯏꯒꯤ ꯁꯔꯨꯛ ꯈꯔ ꯈꯔ ꯍꯥꯞꯄꯤꯗꯣꯏꯅꯤ꯫ ꯏꯃꯣꯝꯅ, ꯆꯠꯂꯁꯤꯔꯥ ꯏꯆꯦꯁꯤꯡ? ꯍꯣꯏ ꯏꯕꯦꯝꯃ, ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯑꯃꯨꯛ꯫ ꯍꯣꯏ ꯍꯣꯏ, ꯀꯔꯤꯅꯣ ꯃꯣꯏꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕꯁꯤꯡꯗꯨꯕꯣ? ꯒ꯭ꯌꯥꯟꯒ ꯇꯥꯗꯦꯗ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ꯫ ꯂꯧ ꯈꯥꯎꯕ ꯆꯠꯂꯒ ꯏꯁꯩ ꯁꯛꯏ, ꯃꯁꯛ ꯌꯦꯡꯉꯤꯅꯤ, ꯀꯔꯤꯅꯣꯅꯦ ꯑꯩꯕꯣ? ꯈꯪꯗꯦꯗ ꯑꯩ꯫ ꯏꯁꯥ ꯅꯨꯡꯉꯥꯏꯇꯕꯁꯤꯅ ꯀꯔꯝ ꯀꯥꯟꯗ ꯐꯗꯣꯏꯅꯣ? ꯅꯅꯥꯎ, ꯅꯅꯥꯎ, ꯀꯥꯏꯗ ꯂꯩꯒꯦ ꯅꯪꯕꯣ? ꯅꯅꯥꯎ ꯂꯧꯐꯝ ꯌꯧꯗꯨꯅ ꯃꯧꯁꯤꯡꯒ ꯂꯧ ꯈꯥꯎꯔꯝꯃꯤ꯫ ꯏꯃꯣꯝꯗꯤ ꯂꯧ ꯈꯥꯎꯕ ꯀꯌꯥ ꯌꯥꯎꯍꯟꯗꯦ꯫ ꯃꯧ ꯑꯃꯅ, ꯌꯥꯔꯦ ꯏꯃꯣꯝ, ꯅꯪꯗꯤ ꯂꯧ ꯈꯥꯎꯔꯅꯨ, ꯂꯧꯔꯤꯗ ꯐꯝꯗꯨꯅ ꯏꯁꯩ ꯅꯨꯡꯁꯤꯕ ꯑꯃꯅꯦ ꯁꯛꯂꯛꯎꯁꯦ꯫ ꯂꯧꯁꯦ ꯑꯩꯈꯣꯏ ꯅꯪꯒꯤ ꯏꯁꯩ ꯇꯥꯔꯒ ꯁꯠ ꯁꯠ ꯈꯥꯎꯖꯤꯟꯒꯦ꯫ ꯌꯥꯅꯤ ꯏꯆꯦ, ꯑꯩ ꯈꯥꯎꯅ ꯈꯥꯎꯅ ꯑꯗꯨꯝ ꯁꯛꯂꯛꯀꯦ꯫ ꯌꯥꯔꯣꯏ, ꯀꯥꯈꯠꯂꯣ, ꯅꯪ ꯋꯥꯍꯟꯕ ꯌꯥꯗꯦ, ꯑꯩꯈꯣꯏꯅꯦ ꯂꯣꯏꯁꯤꯜꯂꯛꯀꯦ ꯊꯨꯅ꯫ ꯍꯣꯏ ꯏꯆꯦ꯫ ꯏꯃꯣꯝꯅ ꯂꯧꯔꯤꯗ ꯐꯝꯗꯨꯅ ꯏꯁꯩ ꯁꯛꯏ꯫ ꯃꯧꯁꯤꯡꯗꯨ ꯏꯃꯣꯝꯒꯤ ꯏꯁꯩ ꯇꯥꯗꯨꯅ ꯂꯧ ꯈꯥꯎꯔꯤ꯫
ꯊꯪꯅꯕꯗ ꯂꯧ ꯈꯥꯎꯔꯕꯁꯤꯡ ꯑꯗꯨ ꯏꯃꯣꯝꯒꯤ ꯏꯁꯩ ꯇꯥꯅꯕ ꯃꯅꯥ ꯊꯥꯡꯒꯠꯅꯗꯨꯅ ꯇꯥꯔꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯧꯄꯨꯁꯨ ꯍꯩꯊꯥ ꯄꯣꯊꯥ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ ꯏꯃꯣꯝꯒꯤ ꯏꯁꯩ ꯇꯥꯕꯗ ꯂꯧꯄꯨꯗꯨꯅ꯫ ꯑꯣ, ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯏꯆꯥ ꯏꯃꯣꯝꯒꯤ ꯈꯣꯟꯖꯦꯜꯁꯤꯗꯤ꯫ ꯏꯁꯩ ꯐꯖꯗ꯭ꯔꯁꯨ ꯃꯥꯅꯕꯨ ꯁꯛꯂꯗꯤ ꯍꯦꯛꯇ ꯐꯖꯩꯅꯦ꯫ ꯁꯤꯁꯨ ꯑꯉꯛꯄꯅꯤ, ꯑꯇꯩꯗꯤ ꯈꯪꯗꯦ꯫ ꯑꯩꯒꯤꯗ ꯏꯆꯥ ꯏꯃꯣꯝ ꯌꯥꯎꯔꯝꯕꯁꯦ ꯐꯧꯒ ꯌꯥꯝꯅ ꯊꯣꯛꯇꯧꯕ ꯃꯥꯜꯂꯤ꯫ ꯏꯆꯥꯁꯥ ꯅꯣꯏꯒꯤ ꯍꯩꯊꯥ ꯄꯣꯊꯥ ꯄꯨꯔꯛꯂꯦ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨ ꯂꯥꯛꯑꯣꯅꯦ꯫ ꯍꯣꯏ ꯈꯨꯔꯥ, ꯃꯇꯦꯛꯁꯦ ꯑꯝꯇ ꯊꯨꯡꯂꯝꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯅꯣꯏ ꯇꯨꯝꯊꯣꯛꯎꯀꯣ꯫ ꯏꯆꯥ ꯏꯃꯣꯝ, ꯅꯪꯗꯤ ꯀꯥꯔꯛꯑꯣ ꯋꯥꯔꯝꯃꯅꯤ, ꯅꯪꯒꯤ ꯍꯥꯟꯅ ꯆꯥꯔꯣ ꯂꯥꯛꯑꯣ꯫ ꯃꯧꯁꯤꯡꯗꯨꯅ ꯃꯁꯤ ꯑꯍꯜꯁꯦ, ꯏꯃꯣꯝꯅ ꯏꯆꯦ ꯂꯥꯛꯑꯣ, ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯒ ꯑꯃꯨꯛ ꯇꯨꯞꯂꯁꯤ, ꯏꯆꯦ ꯍꯣꯏ ꯋꯥꯔꯝꯂꯅꯤ꯫ ꯂꯧꯄꯨꯗꯨꯅ ꯃꯣꯏ ꯇꯨꯞꯍꯜꯂꯣꯅꯦ, ꯃꯣꯏꯗꯤ ꯋꯥꯔꯝꯃꯣꯏ, ꯏꯆꯥꯒꯤ ꯏꯁꯩ ꯇꯥꯕꯅꯤꯅ ꯅꯪꯅꯦ ꯋꯥꯔꯝꯗꯣꯏꯁꯦ꯫ ꯏꯁꯩ ꯑꯗꯨꯝ ꯁꯛꯍꯜꯂꯒ ꯊꯝꯕꯒꯤ ꯊꯥꯖꯗ꯭ꯔꯒ ꯃꯣꯏ ꯁꯛꯎ ꯍꯥꯏꯌꯨꯅꯦ꯫ ꯑꯗꯨꯗꯤ ꯈꯨꯔꯥ, ꯑꯩꯈꯣꯏ ꯏꯁꯩ ꯁꯛꯑꯒꯦ, ꯈꯨꯔꯥꯅ ꯑꯃꯨꯛꯇ ꯂꯧꯁꯤ ꯈꯥꯎꯕꯤꯔꯝꯃꯨꯗꯅ꯫ ꯍꯩ, ꯈꯨꯔꯥꯅ ꯉꯝꯂꯝꯂꯗꯤ ꯅꯣꯏꯗ ꯍꯥꯏꯔꯝꯈꯤꯗ꯭ꯔꯣ? ꯀꯥꯔꯛꯑꯣ, ꯈꯨꯔꯥꯅ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯗ꯫ ꯃꯧꯁꯤꯡꯗꯨꯒ ꯏꯃꯣꯝꯒ ꯀꯥꯔꯛꯇꯨꯅ ꯍꯩꯊꯥ ꯄꯣꯊꯥ ꯁꯥꯏ꯫ ꯊꯪꯅꯕꯗ ꯂꯧ ꯈꯥꯎꯔꯕ ꯃꯤꯁꯤꯡꯗꯨꯅꯁꯨ ꯏꯃꯣꯝꯕꯨ ꯅꯨꯡꯁꯤꯕꯅ ꯏꯃꯣꯝꯒꯤ ꯆꯥꯅꯕ ꯊꯤꯜꯂꯛꯏ꯫ ꯂꯧꯄꯨꯗꯨꯅ ꯃꯣꯏꯅꯁꯨ ꯊꯤꯜꯂꯛꯇꯣꯏ ꯑꯣꯏꯔꯗꯤ ꯑꯩꯅ ꯄꯨꯔꯛꯑꯝꯗ꯭ꯔꯁꯨ ꯌꯥꯕ ꯖꯥꯠꯅꯤꯅꯦ꯫ ꯊꯪꯅꯕꯒꯤ ꯂꯧꯄꯨꯗꯨꯅ ꯑꯣꯍꯣ ꯈꯨꯔꯥ, ꯑꯗꯨꯗꯤ ꯏꯃꯣꯝꯗꯪꯒꯤꯅꯦ꯫ ꯑꯩꯈꯣꯏ ꯆꯥꯕ ꯌꯥꯗꯕ? ꯌꯥꯏꯌꯦ꯫ ꯏꯆꯥ ꯏꯃꯣꯝꯁꯦ ꯃꯤ ꯈꯨꯗꯤꯡꯅ ꯍꯦꯛ ꯅꯨꯡꯁꯤꯗꯀꯣ꯫ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒ ꯂꯩꯖꯔꯝꯂꯗꯤ ꯏꯆꯥ ꯏꯃꯣꯝꯁꯦ ꯏꯃꯧ ꯑꯣꯏꯔꯗꯕꯅꯤ꯫ ꯃꯧꯁꯤꯡꯗꯨꯅ ꯈꯨꯔꯥꯒꯤ ꯏꯆꯥ ꯅꯨꯄꯥ ꯂꯩꯔꯝꯂꯗꯤ ꯈꯨꯔꯥ ꯂꯧꯗꯅ ꯈꯨꯊꯤ ꯆꯥꯔꯣꯏꯍꯦ, ꯑꯗꯨꯅ ꯏꯃꯣꯝꯒ ꯄꯤ ꯌꯥꯄꯣꯟꯇꯦ꯫ ꯑꯩꯕꯨ ꯊꯤꯒ ꯀꯥꯏꯗꯅ, ꯑꯩ ꯐꯖꯕꯒꯤꯅꯤꯅꯦ ꯅꯅꯦ ꯃꯁꯛꯀ ꯐꯖꯕꯤꯃ ꯂꯧꯔꯤꯁꯦ꯫ ꯑꯗꯨꯗꯤ ꯈꯨꯔꯥꯅ ꯀꯤꯍꯜꯂꯒ ꯐꯥꯕ ꯑꯣꯏꯔꯝꯅꯤ꯫ ꯑꯩ ꯆꯠꯂꯒꯦ, ꯀꯨꯏꯁꯜꯂꯛꯂꯗꯤ ꯑꯩꯒꯤ ꯃꯔꯝꯗꯅꯦ ꯂꯣꯏꯅ ꯈꯪꯈ꯭ꯔꯅꯤ꯫ ꯂꯧꯄꯨꯗꯨ ꯆꯠꯈ꯭ꯔꯦ꯫ ꯏꯃꯣꯝꯗꯤ ꯃꯣꯏꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯒ ꯅꯣꯛꯇꯨꯅꯇ ꯂꯩꯔꯤ꯫ ꯂꯧ ꯈꯥꯎꯕ ꯂꯣꯏꯗꯨꯅ ꯂꯧ ꯌꯩꯕ ꯀꯥꯟꯗꯁꯨ ꯏꯃꯣꯝꯗꯤ ꯌꯩꯕ ꯌꯥꯎꯍꯟꯗꯦ, ꯐꯝꯍꯟꯗꯨꯅꯇ ꯊꯝꯃꯤ꯫ ꯑꯁꯨꯝꯅ ꯉꯁꯤꯁꯨ ꯂꯧ ꯌꯩꯕ ꯂꯣꯏꯗꯨꯅ ꯏꯃꯣꯝ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯒ ꯍꯜꯂꯛꯏ꯫ ꯃꯧ ꯑꯃꯅ ꯏꯃꯣꯝ, ꯂꯧ ꯌꯩꯕ ꯂꯣꯏꯕꯒ ꯏꯃꯣꯝꯁꯦ ꯑꯩꯈꯣꯏꯗ ꯆꯥꯛ ꯀꯧꯗꯣꯏꯅꯤꯀꯣ꯫ ꯏꯆꯦ, ꯀꯩ ꯏꯟꯁꯥꯡ ꯄꯤꯖꯒꯦ ꯍꯥꯏꯅꯣꯅꯦ? ꯑꯩꯒꯤ ꯌꯦꯟꯕꯤ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯩꯅꯣ, ꯑꯃ ꯍꯦꯛ ꯍꯥꯠꯂꯒ ꯆꯥꯔꯒ ꯂꯣꯏꯔꯦ꯫ ꯑꯗꯨ ꯏꯆꯦ, ꯑꯩꯗꯤ ꯌꯦꯟ ꯆꯥꯗꯦꯀꯣ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯏꯃꯣꯝ, ꯃꯥꯅ ꯅꯪ ꯆꯥꯛꯀꯧꯗꯣꯏꯁꯦ ꯃꯔꯝ ꯂꯩꯀꯣ, ꯆꯠꯆꯔꯨꯅꯨ꯫ ꯉꯁꯥꯏꯒꯤ ꯃꯧꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯌꯦꯟ ꯆꯥꯗ꯭ꯔꯒꯅ ꯄꯨꯈ꯭ꯔꯤꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃ ꯐꯥꯔꯒ ꯊꯣꯡꯂꯒ ꯂꯣꯏꯔꯦ꯫ ꯃꯔꯝꯒ ꯂꯩꯖꯗꯦꯀꯣ ꯏꯃꯣꯝ, ꯅꯨꯡꯁꯤꯕꯒꯤ ꯆꯥꯛꯀꯧꯕꯤꯒꯦ ꯍꯥꯏꯕꯅꯤ ꯀꯩꯅꯣ꯫ ꯏꯃꯣꯝ, ꯃꯣꯏꯗ ꯅꯨꯄꯤ ꯊꯤꯕ ꯈꯪꯗꯕ ꯄꯥꯈꯪ ꯑꯃ ꯂꯩꯕꯅꯤꯀꯣ, ꯐꯖꯈꯤꯁꯅꯤꯀꯣ꯫ ꯏꯃꯣꯝꯅ ꯇꯜꯂꯤ ꯏꯆꯦ ꯅꯣꯏꯁꯦ꯫ ꯃꯧ ꯑꯃꯅ ꯑꯃꯨꯛ, ꯃꯁꯤ ꯅꯨꯄꯤꯁꯦ ꯍꯥꯏꯅ ꯍꯥꯏꯔꯣꯏ ꯈꯪꯗꯦ, ꯑꯉꯥꯡꯁꯦ ꯂꯥꯛꯑꯣ ꯌꯥꯔꯣꯏ ꯑꯃꯨꯛ꯫ ꯏꯃꯣꯝ, ꯏꯆꯦꯅ ꯅꯨꯡꯁꯤꯗꯅꯅꯦ ꯆꯥꯛ ꯆꯔꯥ ꯑꯃ ꯆꯥꯏꯕꯅꯤꯀꯣ, ꯑꯗꯨꯝꯕꯒꯤ ꯅꯠꯇꯦ꯫ ꯂꯧ ꯃꯇꯝ ꯂꯣꯏꯔꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯃꯨꯛ ꯄꯨꯟꯕ ꯐꯪꯂꯔꯣꯏꯗꯅ꯫ ꯃꯧ ꯑꯃꯅ ꯑꯩꯈꯣꯏꯁꯦ ꯌꯥꯝꯅ ꯂꯥꯞꯅꯕꯅꯤꯅ ꯈꯨꯜ ꯃꯆꯥ ꯑꯃꯗ ꯂꯩꯃꯤꯟꯅꯔꯒ꯫ ꯃꯧꯁꯤꯡꯅ ꯄꯨꯟꯅ ꯅꯣꯛꯃꯤꯟꯅꯩ, ꯑꯗꯨꯒ ꯃꯧꯈꯩ ꯃꯥꯒꯤ ꯌꯨꯝꯗ ꯂꯩꯅꯍꯧꯔꯦ꯫ ꯏꯃꯣꯝꯗꯤ ꯍꯥꯟꯅꯒꯨꯝꯅ ꯃꯧꯄꯥ ꯂꯧꯕ ꯊꯣꯛꯂꯛꯏ꯫ ꯃꯆꯤꯜ ꯃꯧꯄꯥꯗꯨ ꯑꯃꯨꯛ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯌꯨꯝꯗ ꯍꯜꯂꯛꯃꯤꯟꯅꯩ꯫ ꯏꯆꯦ, ꯑꯩꯅ ꯏꯆꯦꯒ ꯏꯃꯥꯒ ꯋꯥꯔꯅꯤꯅ ꯑꯩꯅꯅꯦ ꯆꯥꯛ ꯏꯟꯁꯥꯡ ꯀꯩꯀꯥꯗꯣ ꯂꯣꯏ ꯂꯣꯏꯁꯤꯜꯂꯝꯃꯕꯅꯤ꯫ ꯅꯪꯅ ꯑꯁꯦꯡꯀꯤꯔꯣ ꯍꯥꯏꯁꯦ? ꯍꯣꯏ, ꯑꯩ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯍꯩꯔꯦ ꯀꯩꯅꯣ꯫ ꯊꯕꯛ ꯐꯔꯤꯕ ꯅꯪꯅ ꯑꯃꯨꯛ ꯏꯆꯦꯅ ꯍꯜꯂꯛꯂꯒ ꯑꯗꯨꯝ ꯊꯣꯡꯗꯧ ꯂꯩꯔꯕꯗꯣ꯫ ꯏꯆꯦꯗꯣ ꯊꯕꯛ ꯋꯥꯈꯩ ꯁꯨꯔꯒ ꯑꯃꯨꯛ ꯍꯜꯂꯛꯂꯒ ꯊꯣꯡꯕꯗꯣ ꯑꯩ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯫ ꯑꯗꯣ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯍꯜꯂꯛꯍꯧꯗ꯭ꯔꯤꯕꯣ? ꯏꯃꯥꯗꯤ ꯍꯜꯂꯛꯍꯧꯔꯦ, ꯄꯥꯕꯗꯤ ꯍꯜꯂꯛꯇ꯭ꯔꯤ꯫ ꯋꯥꯔꯤ ꯁꯥꯟꯅ ꯁꯥꯟꯅ ꯌꯨꯝ ꯌꯧꯔꯛꯂꯤ꯫ ꯃꯃꯥꯗꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯣꯝꯅ, ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯅꯨꯡꯁꯤꯕꯤ, ꯑꯗꯨꯛ ꯌꯥꯝꯅ ꯁꯥꯎꯔꯒ ꯂꯩꯔꯝꯂꯤꯗꯨꯕꯣ?
ꯑꯣ ꯅꯧꯄꯥ ꯅꯨꯄꯥꯗꯨꯅ ꯆꯥꯛ ꯊꯣꯡꯕꯤꯔꯝꯃꯤꯅꯤꯅ ꯇꯧꯔꯤꯁꯤ ꯌꯦꯡꯉꯣ. ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯤꯕꯣ? ꯑꯦ ꯀꯩ ꯏꯟꯖꯥꯡꯅꯣ ꯁꯤꯕꯣ? ꯆꯥꯛꯁꯤꯅ ꯆꯒꯥ ꯉꯥꯛꯇꯅꯤ. ꯆꯐꯨ ꯐꯥꯎꯕ ꯌꯧꯅ ꯀꯥꯔꯤꯗꯨꯅꯤ. ꯑꯦ ꯁꯤꯗꯤ ꯀꯅꯥ ꯇꯧꯔꯝꯃꯤꯕ? ꯑꯩꯅ ꯉꯁꯥꯏ ꯌꯥꯝ ꯐꯖꯅ ꯍꯥꯎꯅ ꯊꯣꯡꯉꯝꯕꯅꯤ. ꯏꯃꯣꯝꯅ. ꯑꯩꯗꯤ ꯅꯣꯛꯄꯗ ꯁꯤꯗꯧꯔꯦꯗ. ꯌꯥꯔꯦ. ꯑꯩꯅꯅꯦ ꯍꯩꯇ꯭ꯔꯗꯤ ꯊꯣꯡꯒꯅꯨꯀꯣ. 이마 ꯂꯥꯛꯒ ꯊꯣꯡꯒꯦꯅ ꯍꯥꯏꯔꯝꯕꯅꯤ. ꯍꯧꯖꯤꯛ ꯆꯥꯛꯁꯨ ꯏꯟꯁꯥꯡꯁꯨ ꯂꯣꯏꯅ ꯃꯥꯡꯂꯦꯗꯅ. ꯂꯩꯅ ꯂꯩꯇꯕꯒ ꯀꯣ. 이마, ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯕꯨꯠ ꯂꯩꯔꯦ. ꯑꯩꯅ ꯆꯤꯡꯅꯔꯤꯁꯤ ꯀꯨꯏꯔꯕꯅꯤ. ꯆꯥꯛꯀ ꯏꯟꯁꯥꯡꯒꯁꯦ ꯕꯨꯠꯇꯨꯅ ꯁꯣꯏꯍꯟꯕ ꯑꯣꯏꯗꯣꯏꯅꯤ. ꯋꯣꯅ ꯁꯤꯅ ꯊꯣꯡꯕꯗꯤ ꯁꯣꯏꯍꯟꯗꯕ ꯕꯨꯠꯇꯨꯅ ꯅꯪꯅ ꯊꯣꯡꯕ ꯈꯛꯇꯗ ꯁꯣꯏꯍꯟꯕ. ꯍꯥ? 이마, ꯕꯨꯠꯁꯦ ꯅꯨꯄꯥ ꯑꯣꯏꯗꯣꯏꯅꯤ. ꯑꯗꯨꯅ 이세ꯅ ꯊꯣꯡꯕꯗꯤ ꯁꯣꯏꯍꯟꯗ꯭ꯔꯤꯅꯤ. 이세 ꯄꯥꯝꯗꯅ ꯕꯨꯠ ꯅꯨꯄꯤ ꯑꯣꯏꯇꯥꯔꯗꯤꯅꯦ 이세ꯗ ꯂꯣꯏꯅ ꯁꯣꯏꯍꯟꯗꯧꯕ. 이마, ꯌꯥꯔꯦꯁꯦ. ꯁꯣꯏꯈ꯭ꯔꯗꯤ ꯁꯣꯏꯈ꯭ꯔꯦ. ꯑꯩ ꯃꯨꯛ ꯊꯣꯡꯉꯒꯦ. ꯅꯪ ꯄꯣꯊꯥꯖꯔꯨꯔꯣ. 이마 ꯊꯣꯡꯉꯒꯦ ꯉꯁꯤꯗꯤ. ꯑꯁꯨꯝꯅ ꯂꯧꯁꯤꯡꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯏꯃꯣꯝ ꯐꯤ ꯁꯥꯕ ꯑꯃꯨꯛ ꯍꯧꯔꯝꯃꯤ. ꯑꯗꯨꯒ ꯈꯨꯜ ꯀꯌꯥꯗꯒꯤ ꯏꯃꯣꯝꯕꯨ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯕ ꯀꯌꯥ ꯁꯨꯂꯛꯂꯝꯃꯤ. ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ. ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯤ. ꯃꯄꯥꯗꯤ ꯋꯥ ꯀꯌꯥ ꯉꯥꯡꯗꯦ. ꯃꯃꯥꯗꯤ ꯌꯥꯝ ꯍꯔꯥꯎꯅ ꯏꯃꯣꯝꯒꯤ ꯋꯥꯔꯤ ꯍꯧꯗꯣꯔꯛꯏ. ꯃꯣꯏ ꯃꯄꯥ, ꯑꯩꯈꯣꯏ ꯏꯃꯣꯝꯁꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯂꯥꯛꯏꯁꯦ ꯃꯤ ꯐꯅꯗꯤ ꯌꯥꯝꯂꯦꯁꯦ. ꯂꯥꯛꯏꯕ ꯃꯤꯁꯤꯡꯁꯤꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ 이ꯃꯨꯡ ꯉꯥꯛꯇ. ꯑꯩꯗꯤ ꯀꯔꯝꯕꯗꯕꯨ ꯏꯆꯥ ꯏꯃꯣꯝꯁꯦ ꯊꯥꯖꯗꯣꯏꯅꯣꯕꯨ ꯈꯪꯗ꯭ꯔꯤ. ꯑꯃꯗ ꯊꯥꯁꯤ ꯀꯗꯥꯏ, ꯑꯃꯗ ꯊꯥꯁꯤ ꯀꯗꯥꯏ. 이ꯆꯥ 이모ꯝꯁꯦ ꯍꯦꯛ ꯐꯪꯍꯧꯗꯕꯗ ꯑꯇꯩꯅ ꯋꯥꯔꯧꯈꯤꯗꯣꯏꯕ. 이ꯆꯥ ꯑꯐꯕ, ꯃꯁꯛ ꯐꯖ ꯄꯣꯛꯆꯕ ꯀꯥꯏꯁꯦ ꯑꯋꯥꯕ ꯖꯥꯠꯅꯤꯀꯣ. ꯅꯅꯥꯎꯅ, 이마, ꯅꯪ 이ꯆꯦꯁꯦ ꯃꯌꯨꯝ ꯌꯥꯝꯅ ꯄꯥꯜꯍꯟꯅꯤꯡꯉꯕ꯭ꯔꯣ? ꯄꯥꯟꯗ ꯌꯥꯔꯤꯕꯣ. ꯍꯌꯦꯡ ꯂꯤꯁꯤꯜꯂꯀꯥꯟ, ꯁꯛ ꯊꯤꯖꯤꯜꯂꯀꯥꯟꯗ ꯄꯥꯟꯕ ꯌꯥꯄꯣꯟꯇꯦꯅꯤ ꯏꯕꯨꯡꯉꯣ. 이ꯆꯦꯗꯤ ꯌꯨꯝ ꯄꯥꯟꯕ ꯌꯥꯈꯤꯔꯣꯏ. ꯑꯩꯅ ꯆꯥꯎꯗ꯭ꯔꯤ ꯐꯥꯎꯕ. 이스, ꯅꯪ ꯆꯥꯎꯕ ꯉꯥꯏ ꯂꯩꯔꯗꯤ ꯅꯆꯦꯁꯤꯗꯤ ꯍꯅꯨꯔꯅꯤꯍꯦ. ꯍꯅꯨꯅꯤꯡ ꯍꯅꯨꯁꯅꯨ. ꯄꯥꯟꯗ ꯌꯥꯗꯦ ꯍꯥꯏꯔꯒꯅ ꯏꯃꯥ ꯑꯣꯏꯅ ꯄꯥꯟꯈ꯭ꯔꯣ. ꯃꯄꯥꯅ ꯍꯥꯏꯔꯛꯏ. ꯅꯅꯥꯎ, ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ ꯅꯃꯥꯗ. 이모ꯝꯅ. ꯑꯩꯗꯤ ꯑꯩꯈꯣꯏ ꯅꯅꯥꯎꯅ ꯄꯥꯈꯪ ꯐꯥꯔꯀꯥꯟꯗ ꯄꯥꯟꯗꯣꯏꯅꯤꯗ. ꯀꯣꯟꯅꯤ ꯅꯅꯥꯎ. ꯑꯗꯨꯅꯦꯕ, ꯑꯩꯈꯣꯏ ꯏꯃꯥꯁꯤꯅꯕ ꯃꯤꯒꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒ ꯄꯥꯝꯗꯅ. ꯃꯄꯥꯅ ꯍꯥꯏꯔꯛꯏ. ꯂꯥꯛꯂꯤꯕ ꯇꯥꯡ 2ꯁꯤꯗ ꯑꯩꯅ ꯊꯕꯛ ꯌꯥꯎꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯏꯃꯣꯝꯕꯨ ꯃꯃꯧ ꯑꯣꯏꯅꯕꯅꯦ ꯍꯥꯏꯅꯕ ꯂꯥꯛꯀꯅꯤ. ꯑꯗꯨꯅ ꯃꯃꯥ, ꯑꯩꯅ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯁꯨ ꯃꯃꯥ ꯅꯪꯅꯅꯦ ꯍꯦꯟꯅ ꯈꯪꯂꯝꯂꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤ. ꯏꯃꯣꯝ, ꯏꯄꯥꯅ ꯍꯥꯏꯔꯤꯁꯦ ꯌꯥꯗꯕ ꯌꯥꯔꯣꯏꯀꯣ. ꯅꯅꯥꯎꯅ, ꯑꯩꯈꯣꯏ ꯄꯥꯕꯁꯦ ꯋꯥꯗꯤ ꯉꯥꯡꯒꯟꯗꯦꯕꯨ ꯉꯥꯡꯂꯀꯥꯟꯗꯗꯤ ꯈꯣꯏꯗꯧ ꯁꯥꯎꯅꯤꯡꯕ ꯉꯥꯛꯇ. ꯍꯩ, ꯊꯛꯁꯤ ꯈꯥꯛꯁꯤ ꯈꯪꯗꯕ ꯁꯥꯔꯗꯅ ꯀꯅꯥꯅ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯨ ꯍꯥꯏ ꯍꯥ? 이모ꯝꯅ. ꯕꯥꯕꯥ, ꯄꯣꯊꯥꯕꯤꯔꯨꯔꯣ. ꯅꯅꯥꯎ, ꯏꯄꯥꯅ ꯍꯥꯏꯕ ꯋꯥꯗꯅꯦ ꯑꯗꯨꯃꯥꯏꯅ ꯆꯤꯟ ꯈꯨꯝꯒꯅꯨꯀꯣ. ꯃꯄꯥꯗꯣ ꯆꯪꯈ꯭ꯔꯦ ꯁꯥꯎꯔꯒ. ꯅꯅꯥꯎꯅ. ꯑꯗꯨꯗꯤ ꯄꯥꯕꯅ 이ꯆꯦꯁꯦ ꯃꯔꯛꯇ ꯆꯣꯡꯊꯧ ꯍꯥꯏꯔꯁꯨ ꯑꯗꯨꯝ ꯆꯣꯡꯊ ꯇꯥꯔꯦꯅꯦ. ꯃꯃꯥ ꯃꯄꯥꯅꯕꯨ ꯃꯆꯥꯁꯤꯡꯕꯨ ꯃꯔꯛꯇ ꯆꯣꯡꯊꯧ ꯍꯥꯏꯒꯗ꯭ꯔꯣ? ꯍꯧꯖꯤꯛ ꯍꯥꯏꯔꯤꯗꯨꯗꯤ ꯃꯩ ꯄꯟꯗꯦ ꯍꯥꯏꯕꯩ ꯋꯥꯅꯤ. ꯆꯞ ꯃꯥꯟꯅꯩ. ꯃꯃꯥꯅ. ꯑꯩꯗꯤꯅꯦ ꯀꯞꯅꯤꯡꯕ ꯑꯃ ꯌꯥꯎꯔꯦꯗ. ꯄꯤꯛꯂꯤꯉꯩꯗꯒꯤꯅꯦ ꯇꯤꯟꯅꯖꯔꯛꯄ 이베ꯇꯣꯝꯕꯤꯅꯅꯦ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯔꯛꯏꯁꯦ ꯀꯨꯏꯔꯕꯅꯤ. ꯑꯩꯅꯁꯨ ꯍꯣꯏꯌꯦꯅ ꯍꯥꯏꯗꯣꯛꯎꯔꯕ. ꯁꯤ ꯊꯣꯛꯀꯅꯤ ꯈꯪꯉꯝꯂꯕꯅꯤꯅꯦ 이ꯆꯥꯅꯨꯄꯤꯁꯦ ꯈꯔ ꯌꯥꯝꯅ ꯄꯣꯛꯂꯝꯒꯗꯕꯅꯤ. ꯅꯅꯥꯎꯅ, ꯑꯩꯈꯣꯏ ꯃꯥꯁꯦ 이모ꯝꯗꯤ ꯅꯣꯛꯇꯨꯅ ꯃꯧꯄ꯭ꯋꯥꯕꯨ ꯊꯦꯝꯖꯤꯜꯂꯝꯃꯤ. ꯑꯗꯨꯕꯨ 이모ꯝꯗꯤ ꯃꯃꯥꯒ ꯃꯄꯥꯒꯅ ꯇꯧꯔꯤꯕꯁꯤꯡꯗꯨ ꯌꯥꯅꯤꯡꯂꯝꯗꯦ. ꯑꯗꯨꯅ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯂꯝꯃꯤ. ꯃꯧꯄ꯭ꯋꯥ ꯅꯤꯄꯥ ꯅꯅꯥꯎꯗꯤ ꯃꯃꯥꯒ ꯃꯄꯥꯒꯗ ꯁꯥꯎꯗꯨꯅ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯄꯥꯅ 이모ꯝꯕꯨ ꯃꯄꯥꯅ ꯊꯕꯛ ꯁꯨꯕ ꯌꯥꯎꯕ ꯌꯨꯝꯗꯨꯗ ꯃꯆꯥꯅꯨꯄꯤꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯋꯥ ꯂꯣꯏꯁꯤꯟꯅꯈ꯭ꯔꯦ. ꯑꯗꯨꯕꯨ 이모ꯝꯅ ꯃꯄꯥꯒ ꯃꯃꯥꯒꯗ ꯍꯥꯏꯖꯗꯨꯅ ꯆꯍꯤ ꯑꯃ ꯐꯥꯎꯕꯗꯤ ꯃꯧꯄ꯭ꯋꯥ ꯅꯤꯄꯥꯒ ꯌꯨꯝꯁꯤꯗ ꯂꯩꯃꯤꯟꯅꯖꯈꯤꯒꯦ ꯍꯥꯏꯔꯝꯃꯤ. ꯃꯄꯥꯅ. ꯐꯔꯦ. 이ꯆꯥꯅ ꯌꯥꯔꯕꯅꯤꯅ 이ꯆꯥꯒꯤ ꯑꯄꯥꯝꯕꯗꯁꯨ 이ꯄꯥ ꯌꯥꯔꯒꯦ. ꯑꯗꯨꯒꯅꯦ, 이ꯄꯥꯒꯤ ꯃꯩ ꯁꯣꯛꯄ ꯌꯥꯕ ꯊꯕꯛꯇꯤ ꯇꯧꯒꯦ ꯈꯟꯒꯅꯨꯀꯣ. ꯌꯨꯝ ꯑꯅꯤ ꯌꯥꯅꯕꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯒꯤ
ꯏꯃꯣꯝꯒ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯅꯨꯄꯥ ꯊꯣꯝꯕꯗꯨ ꯏꯃꯣꯝꯕꯨ ꯀꯣꯏꯁꯦꯟ ꯁꯦꯟꯅꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯩꯒ ꯂꯨꯍꯣꯡꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅꯤ ꯑꯗꯥꯅꯤ ꯍꯥꯏꯗꯨꯅ ꯁꯟꯗꯣꯛꯄ ꯍꯧꯔꯛꯂꯝꯃꯤ ꯊꯥ ꯈꯔ ꯍꯧꯈ꯭ꯔꯦ ꯈꯨꯜ ꯂꯩꯀꯥꯏꯒꯤ ꯃꯧꯁꯤꯡꯒ ꯏꯃꯣꯝꯒ ꯂꯧ ꯂꯤꯡꯕ ꯌꯥꯎꯅꯕ ꯊꯣꯛꯂꯛꯂꯝꯃꯤ ꯃꯧ ꯑꯃꯅ ꯏꯃꯣꯝ ꯅꯪ ꯁꯥꯎꯗꯤ ꯁꯥꯎꯅꯨ ꯅꯣꯏ ꯄꯥꯕꯅ ꯇꯧꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯎꯅꯤꯡꯉꯤ ꯃꯧ ꯑꯃꯅ ꯅꯪꯅ ꯍꯥꯏꯅ ꯁꯤꯡꯅꯔꯤꯕ ꯅꯨꯄꯥꯗꯣ ꯁꯣꯅꯣ ꯆꯨꯕꯅꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯀꯩꯅꯣꯍꯦ ꯅꯪꯁꯨ ꯑꯁꯦꯡꯕꯅꯤ ꯑꯩꯗꯤ ꯋꯥ ꯂꯣꯠꯄ ꯀꯌꯥ ꯍꯩꯇꯦ ꯍꯥꯏꯅꯤꯡꯉꯗꯤ ꯗꯣꯡꯗꯣꯡ ꯑꯃꯅ ꯑꯃꯨꯛ ꯑꯗꯨꯅꯅꯤ ꯅꯪ ꯅꯨꯄꯥꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯐꯨꯕꯤꯔꯤꯗꯣ ꯃꯧ ꯑꯃꯅ ꯏꯁ ꯏꯃꯣꯝꯗꯨ ꯅꯣꯛꯏ ꯃꯧꯁꯤꯡꯗꯨꯅ ꯅꯪꯅꯅꯦ ꯅꯣꯡꯇ ꯂꯩꯌꯨ ꯍꯧꯖꯤꯛꯀꯤ ꯅꯨꯄꯥꯗꯨꯗ ꯍꯦꯛ ꯅꯌꯨꯝ ꯄꯥꯜꯂꯕ ꯅꯣꯛꯏꯗꯣ ꯀꯞꯄꯗꯕꯅꯤ ꯑꯗꯨꯒꯤ ꯈꯜꯂꯨꯔꯗꯤ ꯅꯄꯥꯗꯣ ꯍꯦꯛꯇ ꯁꯥꯎꯅꯤꯡꯕ ꯃꯧ ꯑꯃꯅ ꯑꯥꯗꯩꯁꯤ ꯊꯣꯝꯕ ꯅꯠꯇ꯭ꯔꯣ ꯑꯩꯈꯣꯏ ꯏꯃꯣꯝꯒ ꯍꯥꯏꯅ ꯁꯤꯡꯅꯔꯤꯗꯣ ꯃꯥꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯃꯤ ꯈꯨꯗꯤꯡꯒꯤ ꯏꯃꯣꯝꯁꯦ ꯃꯥꯒꯤ ꯅꯨꯄꯤꯅꯤ ꯑꯗꯨꯅꯤ ꯗꯥꯅꯤꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯁꯣꯝꯗꯕꯨ ꯆꯪꯉꯛꯏꯅꯤ ꯃꯥꯗꯤ ꯏꯃꯣꯝ ꯍꯩꯅꯗꯕꯅ ꯂꯣꯏꯔꯦ ꯊꯣꯝꯕꯅ ꯏꯃꯣꯝ ꯅꯪꯗꯤ ꯂꯧ ꯂꯤꯡꯕ ꯄꯦꯡꯕꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯎꯔꯅꯨꯅꯦ ꯅꯈꯨꯠ ꯅꯁꯥ ꯃꯣꯠꯅꯕꯅꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯌꯨꯝꯗ ꯍꯜꯂꯣꯅꯦ ꯌꯨꯝꯒꯤ ꯑꯋꯥꯠ ꯑꯄꯥꯗꯣ ꯀꯔꯤ ꯀꯔꯤꯅꯣ ꯑꯩ ꯏꯄꯥꯗ ꯍꯥꯏꯔꯒꯅꯦ ꯄꯤꯍꯜꯂꯛꯑꯒꯦ ꯇꯥꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯧꯁꯤꯡꯗꯨꯅ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯤꯗꯀꯣ ꯊꯣꯝꯕꯅ ꯁꯨꯝ ꯆꯠꯈꯤꯅꯦ ꯏꯃꯣꯝ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯌꯥꯔꯣꯏ ꯅꯪꯁꯦ ꯑꯩꯒꯤ ꯂꯨꯍꯣꯡꯒꯗꯧꯔꯤꯕ ꯅꯨꯄꯤꯅꯤꯅꯦ ꯑꯗꯨꯅ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯅ ꯍꯥꯏꯕ ꯌꯥꯎꯅꯤ ꯅꯠꯇ꯭ꯔꯗꯤ ꯋꯥꯖꯠꯁꯅꯤ ꯍꯟꯅꯒ ꯂꯨꯝꯗꯦꯅꯦ ꯇꯧꯕꯒꯤꯕꯨꯗꯤ ꯏꯀꯥꯏꯅ ꯇꯧꯔꯤ ꯑꯣꯏꯔꯝꯅꯤ ꯃꯥꯒꯤꯁꯦ ꯍꯩ ꯏꯃꯣꯝ ꯑꯩ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯗꯣꯏꯅꯤꯀꯣ ꯏꯆꯦ ꯈꯔ ꯊꯨꯅ ꯆꯠꯁꯤ ꯑꯩ ꯌꯥꯝ ꯍꯩꯅꯗꯦ ꯅꯄꯥꯗꯨꯗ ꯄꯥꯝꯗꯦ ꯇꯜꯂꯤ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯏꯃꯣꯝ ꯅꯪꯕꯣ ꯑꯩꯈꯣꯏ ꯍꯥꯏꯕꯤꯔꯨꯔꯣ ꯅꯣꯏ ꯄꯥꯕꯗ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯄꯨꯟꯁꯤ ꯆꯨꯞꯄꯅꯤꯀꯣ ꯂꯩꯃꯤꯟꯅꯗꯣꯏꯁꯦ ꯅꯨꯄꯥ ꯐꯠꯇ꯭ꯔꯗꯤ ꯄꯨꯟꯁꯤ ꯆꯨꯞꯄ ꯑꯗꯨꯝ ꯀꯞꯇꯣꯏꯕ ꯑꯗꯨꯅꯅꯦ ꯅꯄꯥꯗꯅꯦ ꯍꯩꯖꯍꯧꯀꯣ ꯏꯃꯣꯝ ꯃꯥꯏꯊꯣꯡꯅ ꯃꯃꯜ ꯅꯣꯛꯆꯔꯕꯁꯨ ꯊꯃꯣꯏꯅꯨꯡꯗꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯋꯥꯕ ꯍꯦꯟꯒꯠꯂꯛꯂꯤ ꯏꯃꯣꯝꯒꯤ ꯑꯋꯥꯕꯁꯨ ꯃꯄꯥ ꯈꯛꯇꯅ ꯈꯪꯕꯤꯔꯝꯃꯤ ꯃꯧꯄꯥꯅ ꯏꯆꯦ ꯏꯕꯥꯅꯤ ꯀꯥꯏꯗꯅꯣꯃ ꯆꯠꯈ꯭ꯔꯁꯤꯔꯥ ꯀꯔꯤꯒꯤꯅꯣ ꯍꯥꯏꯁꯦ ꯑꯩ ꯂꯣꯏꯅ ꯈꯪꯉꯤꯅꯦ ꯏꯆꯦꯅ ꯂꯨꯍꯣꯡꯕꯁꯤ ꯄꯥꯝꯗꯦ ꯍꯥꯏꯕ ꯏꯆꯦꯅ ꯄꯥꯕꯒꯤ ꯃꯥꯏ ꯆꯨꯞꯇꯅꯕ ꯍꯣꯏ ꯍꯥꯏꯕꯩ ꯋꯥꯅꯤ ꯑꯩꯒꯤ ꯏꯅꯥꯎ ꯈꯛꯇꯅꯤ ꯃꯁꯤꯒꯤ ꯑꯋꯥꯕ ꯎꯕꯤꯔꯤꯕ ꯈꯪꯕꯤꯔꯤꯕꯁꯤ ꯑꯗꯣ ꯏꯆꯦ ꯄꯣꯊꯥꯔꯒꯦ ꯍꯌꯦꯡꯗꯤ ꯉꯟꯅꯅꯦ ꯏꯆꯦ ꯂꯧꯕꯨꯛ ꯆꯠꯇꯣꯏꯅꯤ ꯅꯪꯁꯨ ꯇꯨꯝꯅꯕ ꯇꯧꯔꯣꯀꯣ ꯏꯆꯦꯁꯦ ꯑꯩꯉꯣꯟꯗ ꯅꯨꯡꯁꯤꯅꯩꯅꯤ ꯈꯪꯉꯤ ꯏꯆꯦꯅ ꯐꯃꯨꯡꯗ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯀꯞꯄꯗꯣ ꯑꯩ ꯂꯣꯏꯅ ꯈꯪꯕꯖꯥꯠꯅꯤ ꯁꯤ ꯇꯨꯝꯃꯣ ꯏꯆꯦ ꯐꯩꯖꯨꯞ ꯂꯣꯟꯕꯤꯔꯒꯦ ꯏꯃꯣꯝꯅ ꯃꯧꯄꯥꯕꯨ ꯊꯦꯝꯗꯨꯅ ꯇꯨꯝꯍꯜꯂꯝꯃꯤ ꯑꯗꯨꯒ ꯏꯃꯣꯝꯁꯨ ꯐꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯅꯣꯡꯉꯥꯟꯕꯒ ꯏꯃꯣꯝ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯆꯥꯛ ꯏꯟꯁꯥꯡ ꯂꯣꯏꯁꯤꯟꯗꯨꯅ ꯉꯟꯅ ꯆꯥꯛ ꯆꯥꯊꯣꯛꯂꯒ ꯂꯧꯕꯨꯛꯇ ꯆꯠꯈ꯭ꯔꯦ ꯉꯁꯤꯗꯤ ꯃꯤ ꯀꯅꯥꯃꯠꯇ ꯂꯥꯛꯅꯔꯝꯗ꯭ꯔꯤ ꯌꯥꯝꯅ ꯉꯟꯕꯅ ꯏꯃꯣꯝ ꯂꯧꯔꯤꯗ ꯐꯝꯗꯨꯅ ꯋꯥꯔꯕ ꯄꯨꯛꯅꯤꯡ ꯋꯥꯈꯜꯕꯨ ꯊꯦꯝꯂꯗꯨꯅ ꯏꯁꯩ ꯁꯛꯂꯤ ꯃꯄꯤꯔꯥ ꯆꯦꯜꯂꯗꯨꯅ ꯏꯃꯣꯝꯒꯤ ꯅꯨꯡꯁꯤꯕ ꯏꯁꯩꯕꯨ ꯇꯣꯏꯅ ꯇꯥꯔꯤꯕ ꯁꯣꯔꯥꯔꯦꯟꯒꯤ ꯂꯥꯏꯗꯣ ꯉꯁꯤꯗꯤ ꯏꯃꯣꯝꯅ ꯃꯤꯠꯇꯒꯤ ꯇꯥꯔꯤꯕ ꯄꯤ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ ꯀꯔꯤꯒꯤꯅꯣ ꯏꯃꯣꯝꯅ ꯉꯁꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯏꯁꯩ ꯁꯛꯂꯤꯕꯗꯤ ꯑꯗꯨꯒ ꯏꯃꯣꯝꯅ ꯀꯞꯂꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯀꯔꯤꯒꯤ ꯑꯁꯨꯛ ꯋꯥꯔꯤꯕ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯏꯃꯣꯝꯕꯨ ꯅꯨꯡꯁꯤꯔꯕ ꯖꯥꯠꯂꯅꯦ ꯑꯩ ꯏꯃꯣꯝꯒꯤ ꯃꯅꯥꯛꯇ ꯇꯥꯏꯕꯪ ꯃꯤ ꯁꯥꯗꯨꯅ ꯀꯨꯝꯊꯔꯒꯦ ꯑꯗꯨꯒ ꯏꯃꯣꯝꯅ ꯀꯞꯂꯤꯕꯁꯤꯒꯤ ꯃꯔꯝ ꯑꯩ ꯈꯪꯗꯣꯛꯂꯒꯦ ꯁꯣꯔꯥꯔꯦꯟꯒꯤ ꯂꯥꯏꯅ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯀꯨꯝꯊꯔꯛꯂꯤ ꯏꯃꯣꯝꯒꯤ ꯃꯅꯥꯛꯇ ꯂꯥꯏ ꯅꯨꯄꯥꯗꯨ ꯎꯕꯗ ꯏꯃꯣꯝ ꯏꯁꯩ ꯁꯛꯄ ꯂꯦꯞꯇꯨꯅ ꯃꯄꯤꯗꯨ ꯇꯩꯊꯣꯛꯇꯨꯅ ꯏꯉꯛꯉꯛꯅ ꯌꯦꯡꯗꯨꯅ ꯂꯩ ꯀꯔꯤꯒꯤꯅꯣ ꯏꯃꯣꯝ ꯏꯁꯩ ꯂꯦꯞꯂꯤꯕꯗꯤ ꯁꯛꯈꯨ ꯑꯩ ꯅꯪꯒꯤ ꯏꯁꯩ ꯇꯥꯒꯦ ꯂꯥꯛꯂꯤꯕꯅꯤ ꯁꯣꯝ ꯀꯅꯥꯅꯣ ꯀꯔꯤꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯂꯤꯕꯅꯣ ꯅꯨꯄꯤꯗꯨꯅ ꯂꯩꯕ ꯎꯕꯗ ꯑꯩꯕꯨ ꯂꯛꯅꯒꯦ ꯈꯟꯅ ꯂꯥꯛꯂꯤꯕ꯭ꯔꯥ ꯑꯩꯗꯤ ꯅꯪꯒꯤ ꯏꯁꯩ ꯇꯥꯕ ꯂꯥꯛꯄꯅꯤ ꯅꯪꯕꯨ ꯂꯛꯅꯕ ꯂꯥꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯅꯪꯅ ꯄꯤꯔꯥꯡ ꯁꯤꯟꯊꯅ ꯀꯞꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝ ꯈꯪꯅꯤꯡꯗꯨꯅ ꯑꯩ ꯂꯥꯛꯄꯅꯤ
Nang aibu lana khanganu ka imo. Aina kaplaga kanano khangdaba somna maram khangninglibadi karigino. Chakro auba mina uraga aibu lana ukhini. Asumna laya duga imonga wari sanaringai. Imomo koisen senariba thombana imonga lainupa duga wari sanabadu lapna urami. Thombana imonga lainupa duga leibu ubaduda mai haunu sauringai kulai kagi mausing dusu laklami aduga thombada lakna bhauruklami. Ai thomba kaidore aduk sauna leirami duna mau amana imonga leiminariba nupasidi onthokna phajakreda lai masabu maline. Hoida asina uphare sana sanaba chaktaminai asina phare. Mausing du punna noi thomba yam phingna hankre. Somda imomna lainupa dubu chakro haiduna talami. Phare dudi imo ay amuk chatlage. Ado karigumba imom nangna nambitagi napidana kaplaklabadi ay amuk lakini ko nanginakta. Kanano masibo aduga karigino magi wai kudingi aigi thamoy bathemlamlibasina. Imom kanano hojiki nupa dubo masakto laimu phajaimi. Ai khangdi ise khangdraga kamaina nanga wari saramliba. Asingmani ise ai khangdi. Imom se madaw yam mandana waga lolaga yam leirami ko walot paga yam hairami. Imom mapira chena kablai mausingduna. Kaidawrage imom nangna mukaplibaduna aikoina nusidana phagi dawraga. Amana mo hairai aikoigi imomnabu aikoida oidabu wangangadro isi kakunusi ado nupadu kamaina nanginata laklamino. Imomna wari pumba mausingdu lirami wari taraga mausingdu angakpa masu phawrami mawamana adudi kamai tawni thomlu laklamani. Nanga nupaduga leminaringai mahadine khangdabanina yam sauna chatkre. Amana mo hairai aduga hojiki nupaduni kanano imomna kapuraga imomu kaptanaba themlamliba nupaduna. Ataiduna mo hairai yarese wari sana sana lawlingbase lusinsi lawpuladi amo isuklangani. Mausingdu lawlingba hawi somdani imongi mapada thombana mimang tumang khangdana jaiba ngangba tawrami. Imongi mapa yumna laktuna mamada mulan tawduna pochai thugaiba phawba tawrami. Imom lawlingba loiduna karaklami. Mapa nupado yam pakhatna masibu ngaiba sintorai. Bungo kaidawri bungo ije ibani kaidanam chingkrasi kaidawrage haibani now babana isi hatkani hai imada sam cheu pochai su thugai ho yam ki ije ibani chingkrasi. Ibani singkradi imadi kanaga lehuni laosi kisudor ise lasidi. Imomna mopani padu themduna yumda pusilai adubu thonga iubaga mapana nang yumsida changakpa yaroi chakro chalo ngasidagi nang aigi isa nate. Baba amta saukhinuwo korokano baba kaina nang aigi kanano ha ikai khangdabi mama pasien thabu ngambi. Mama nairai imom nang labukta nupa amaga lehwai sumbra. Ima wari doi phajana haigi baba se seradana khankrema unai unadi da hayo. Ima aya sengbuda haigi imungdi sangalo ai bahana mukta imungna jangalo ima. Nangbu phanadi gyan tabuni ko imo kariginu haibani luhongnaba haina singnada leire khangna karigi nupa atokpaduga unaribanu haibani nangbo. Imane kaidau haibano hojik ha ima kaidau haibano ba. Imomna mapaga mamagada phana haijarasu tabikhitre. Lekagi mikhesu tholakduna loini yengnarami. Mapagi akanbu haiwataduda imom kaptuna senkre. Mapa nupa masigi matungda kaptuna tanaki. Nasa nupa si kauro aduga nasa nupi sidi yumsi sangakpa yaroi.
Karino? Aina hꯧzik tꯧgadoribasibo? Ise, ngaiku ise. Leikaygi misingsina yam thazadi imomsi ayuk nganabu labukta kanana nupa unage haiba adugi mathakta luhomage haina sinakraba as yam talida thazada mina khit hele duni mawo mana taning de wari di khangdana angangangano imomse adugu mangang nati mokpanu pana ise gaiku ise isulake ba imomna oiba pibamdu Sorarengi laiduna loina urami o asi pumba aina khanthauda wakhaldunara oigani aduga imomna waraga aina amuka hena warisinadi aigi thamoisina imombu nushiraibani adudi nushiba mabu kuina wahanun thamgodrani thamloi aidi thamloi aduni imomse haujimak loksilagi ko imomna kaptuna siragi matagu maikai khangna cheli balambi dugi mamangda lai adu leptu lerami imom chap lepi lai adu da yam sauni yengi lai du monok tu leiri mokpa soksi lai o nang hausiksu ai buwa laga karimna nokto na ai bu yengi natra ise masiga nano no pina no Aigi asibang sang si pusing laga nang noo ko nang noo nanang na isibu ka palisi nang nara nang nagtum na thumgi na asak ni na nupi hing malada na ingoy ngongay imo nang ginupa sisu yam nushini ato imo ay nang bulak libani chalislaw ay yumda nang kanano aduga karigi aina nang naiba yadoy ba suway sisu laik tumumda dadine santi sidi naroy ni palasu ayse nangi napuriba oigadoriba nangbu wahandana nungayna yam nushini thambigidoriba sorarendagi lakpa laini ni imo Magpanu pa doon ise, may wasi, tabo nungay ni. Aroy bagi, layo matangse. Kara, pagpawat paywani. Siram tayo may kupsida. Tang na ipo. Amog nung bir. Ay ginagta layri ba di, matampung ba da? Haraw mo manok na, layri da ba ni? Adulaw, jalasi. Ay ko si Pyro imo. Nanaw na. Nangiming ni khangde. Adubo, ngasidahi ay kisiyan oirabani ko. Adugane, ay na payriba kudop asina. Karigumba, isen na nasibu uning nagpamikupta ne. Ubo pang nabani ko. Isen, paisilu ne. Adudi, nasisipuragi ko. Kaino, kudop ni ne. Mana ise sengbayro imom lai adu da muna yenglaga lay aduga lai aduna imomgi mukut paiduna swaren tamna paikhatlami mokpasu mayaga aduna yenglaga lehawi aikoi baisi di lai ni lai ni baisi bunga nasidi wabunu sachi noi tanarakpada lao yumda chalasi Aduna sidi. Ima, isidi lai na pukre. Ojikdi, ise wari. Aigi baise, lai oirami. Karino na nao, nang nangaw singdo bo. Hayo, nasidi hai bani. Ima, yumda lasi. Ay, wari tamgi yumda. Lai ni baido. Asumna, mama masado, yumda halaklami. Aduga, Mama da pau puma tamlami, mama di makukpay do laikre. Mama gi wakal dana, masaya kay nabadagi, masano pase, wakal tsoyra hay na kankre. Mapaso, masano pagi wari do tari, adubo, dumina delay. Numit karani hawkre. Toma na, mi kudingi, imomdi.
nupa mathong maram khangdaba amaga numidang sengkre adune dane haiduna sandokpirami. Imonggi mamaga mapagadi thonga wamon lana thokidre kaibana. Aduga mopwadi ahing khudingi laina piramba khudop aduda masibu kauduna nanbada masedo mopwagi mangda saktam oina thoktuna wari sanarami. Hausiti imom laigi manakta yam nungaina leirami. Nongmadi thombana miyoi khara nektuna imonggi yumda laklaga imonggi mama mapabu leikaidagi tanthokkinabani haiduna law khongba potsei thogaiba tawrami. Leikaigi mi kaisu kaimta tawba ngamda leirami. Mi singduna aikoina kamaina sangsilaga mateng pangnadoino masanupinina matam lepnaraga thambiraga nupa amada tumina pithokraga bo. Karamana adugi mathakta nupa mayumdagisu masanupinane yamna lauthok chathokpiba taw malene. Amana mu mapase phatabanini wa ngangdaba noktaba mi haridana kalak hekpil. Thombana tugayo mapot masai mailoin thado masanupi yonba ngamba mapane aingonda yolamlaga amukasu atopa diwanba minai masa mayum ithado. Nanauna noi nungaini ibai lai kaugiba noi nungaini ba. Mamaduna bungo nang wa nganganune imagi nakta lawo. Thombana mokpa nupasidi ngawbu pharamjina. Karino kudoptanine mana isi lao ibai lai lao kaina. Lekai mi kaina masini singkibadagi nanause ngawhorene. Oh nungaitidako. Mokpana soraren yengkhatuna ibai laiga isega lae. Thomna nungaini ibai da thomtat hangeba. Mayamna ngangnarei karino asingkinine sagola ngawbuda tungnaga laise imomnine. Karino laira nupasina upasi ngawdene nahankai mana harisingse ngawbiraba. Thombana kari imomgi nupase lain haiba adudi aidi kari tare. Nanauna nangdi minai. Mapana mo karinone ainu uribasibo onthokni kaikhredako. As ai sifatte haibase hausikta da gyan tarida. Mamana kari isa laaba atusu iya laiga. Imonga lai aduga sawala paibidagi kumtharai leikaigi mi kai makok nundang khurumnai. Thomba lal haina khurami adaidi sengkre. Mapadi imongi mangda ikaibana mamai luktharaga akaiba yumdugi manakta leptuna leire. Mamaga mokpagadi harauna sensilai. Lai aduna mamabu khurumi aduga mapabusu mukhuirami. Baba karigi tumina leiribano. Babana nasa imombu tina tawramdrabadi ngasi aina imombu aigoiba phangjarise phangdamloine baba. Lale ipa lale ipagi imom ipa lalene. Mokpa nupana aikoi baba sidiba angangdunaga kappe. Imomna baba nasabu ngakpiyuko nasanasu ikilankiba yawramlabadi nasabu ngakpiyuko baba. Asumna mapado gyan takhirami hauzikti laina imongi mapagi yumdu phasaba ma khudaga sabirami. Khulekaiga awanadasu laiduna mateng panglamlaga laigi imomga amuk swarenda paikhatkirami. Hauzikti mamaga mapaga mokpagasu nungaina leikirami aduga imomsu laina yam nungsibiduna nungaina pankirami.